Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokcheri asisu mahausango Mutnaidaba Nungshiba kunga taruk suba tangkak amok putuna lakjeri mayam punna taminarasi sayon nokmi thaibi da yinglakli ai khangdraba thaibi mamit arauba ani do tagup machiri yinglakli nataine ite sida yam thuna leirami ngarang lakpani suti numit kaya ni phangmino yini khaktani da horen thoklage nang sulak gari machada lakanu ko achobada lao ekhoi homni hoini chalo khige ko do de hoi thebe chalo khige ko thebi tarang chena sayon nokfe chet khibado thaibi kan ngaurap yengni ani durum da changminarakni thaibi na chicha asibu kamaina aigi bm ne ekhoi le kai thangnabadagi ni asidi ekhoi aad thabak tawbani ekhoi daga dum lakpani aisu khangida mana pau taminum tigi nabani ahan mathengnaba numito nangi yana khadagi shutlik thule haidai ne sanada wahai do hairaga kananok thorakli nangse mathong gelai majada bani he ayo adu su tamiro tamai nupa haise mathong yam chadab jani pau pang tamna tamjani na hera adubu kadaw hege kainum sahibi roje hayuni hauti kida dadu ko janunaga pamli pon iranga tawrini aiba nuyani sidi ko aduga chichi ginu pairam binona hai nabani chakcha tholo silao dana nene kenchang no imauna khamena sinma machado kangsei changning hairam daine adogi nene na thonglabani lao aya adudi ai chak myam chani ko mayam chadawni lao nene ko me ko lao ko hoi sikona yengnasi chak hana chawr sela sibu kainu gari ni da hand watch media de ko gari ga pinai ko ibanati aina chen ke ba online da mana pubi raini online gi thabak su tawbra tawdeda delivery lag daw mamana boy badugi manoy na pura aba Elina mama mapapuna senay dalagli nasi ahing sima mapam seda punin lega dawribani bizoy amadi salay so mapam seda hana yawrak labani salay na hai gumdana konse nungsi asuk nungsi balamdam ama Manipur sta leirumgani thajarode khochemgi oiba leiting karisu yawda kaya da pukning horiba demi kana adani moyambungda aina chatke na ne ta ido sinani sidi ai suyum da haning loi dorine bizoina phajabani yambo jingaram da thuklaga na amuka heli hai ai budi chaludri hayeng hekta chatpa haiduni ne thongam changlak tuna apabung anima makhong sokna khuramli salaina ita sidi thabak dagi sinain helene go thongam nokfeta odona hapta muktaga matam lokhi ge baw sinai gi power si kan bajani ne chawa khara kan bajani pahongja laimana saitama hoidi yorok tore hai chalo moi samkha ga paw phongna dro yorok torin hai ki bani mafam se amu khangloi ko anga ma thadok laga ngahalo bana pharoi dro hera location thakrabani ne mailak jarani Elina susomda maki semni ke bayaba makai majum tane kesel Leliba furito so kot bayaba kay kotli. Mirror doda masagi saktam yengjaraga no fit ka tawri. Namda na pane, napuda nga hon gani, lang thagani. Nang masumado na kudam dyan na bahon gani. Dyan ang thang na ba Ningthouja na same sari. Mayam da haraw na party edo, enjoy tong na ba same sana gre. Saita mama di kumarso mapamda da yawragli. Salay na. Sayapo, jeje. Kumar na. Yabo, unem jadi. Saitamana yambong jemsia khurumjari yari jangasalo bisoina phamseda kumarna angang singni udena layi geri mama mapawra dawnena mayam da laima ge waduda wawa nokle salaina koire ko pundaba nangsida thabak mayam seda hektalap na halido bijoina mo koire reda sidage de anako mari masemla dawni kumarna Madumagni, nadaw na taning bawahay magso. Thongam, arnab da call tawri,
ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯃꯣꯆꯥꯗ ꯑꯃꯨꯛ ꯇꯧꯔꯛꯂꯤ ꯃꯣꯆꯥ ꯑꯔꯅꯕ ꯇꯦꯡꯂꯛꯂꯤ ꯄꯥꯏꯔꯨꯅꯨ ꯂꯥꯎ ꯍꯥꯏꯔꯅꯤ ꯄꯥꯏꯗꯗꯤ ꯐꯖꯔꯣꯏ ꯐꯖꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯣꯆꯥꯅ ꯄꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯕꯤꯛꯇꯔꯗ ꯑꯃꯨꯛ ꯇꯧꯔꯛꯂꯤ ꯑꯁ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯏ ꯄꯥꯏꯈꯠꯂꯣꯗꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯃꯤ ꯑꯍꯨꯝꯗꯣ ꯁꯤꯅꯥꯏ ꯆꯤꯡ ꯃꯈꯣꯡꯗꯨꯗꯅꯤ ꯆꯤꯡꯆꯨꯝꯗ ꯏꯔꯨ ꯂꯨꯅ ꯆꯦꯟꯊꯔꯛꯂꯤꯕ ꯈꯣꯡ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯄꯨꯟꯅ ꯐꯝꯂꯤ ꯕꯤꯛꯇꯔꯅ ꯌꯥꯃꯨꯡꯆꯥ ꯍꯥꯏ ꯅꯣꯏꯕꯨ ꯀꯥꯏ ꯂꯩꯒꯦꯅꯦ ꯕꯤꯛꯇꯔ ꯑꯔꯅꯕꯇ ꯍꯥꯏꯔꯞ ꯌꯦꯡꯂꯤ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯂꯥꯛꯏ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ ꯁꯣꯝꯗ ꯃꯌꯥꯝꯅ ꯉꯥꯏꯅꯔꯕꯅꯤ ꯍꯣꯏ ꯃꯣꯆꯥꯅ ꯆꯠꯅꯕ ꯇꯧꯔꯁꯦ ꯁꯤꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯌꯥꯎꯗꯕꯁꯨ ꯐꯖꯔꯣꯏ ꯑꯍꯜꯁꯤꯡ ꯄꯨꯟꯕ ꯊꯕꯛꯅꯤꯅ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯃꯥ ꯇꯥꯗꯦ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯃꯣꯆꯥꯒ ꯕꯤꯛꯇꯔꯒꯗꯣ ꯉꯛꯅ ꯑꯔꯅꯕ ꯇꯦꯡꯂꯛꯂꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯐꯝꯗꯦ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗꯨꯗ ꯂꯧꯕꯨꯛꯇ ꯇꯞꯅ ꯆꯦꯜꯂꯤꯕ ꯈꯣꯡꯅꯦꯜ ꯑꯗꯨꯗꯅꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯑꯗꯨꯉꯩ ꯃꯉꯥꯎ ꯊꯤꯕꯤ ꯃꯥꯒꯤ ꯊꯣꯏꯕꯤꯅ ꯉꯥ ꯐꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯣꯝ ꯏꯇꯣꯠꯇꯣꯠꯈꯩ ꯀꯣꯛꯁꯦꯠ ꯃꯆꯥꯗꯨꯃꯒ ꯏꯉꯧ ꯉꯧꯕ ꯇꯉꯥꯡꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯂꯩꯈꯣꯝ ꯃꯆꯦꯠ ꯈꯔ ꯇꯩ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯗꯕꯅꯤ ꯃꯥꯒꯤ ꯐꯖꯕ ꯅꯨꯡꯁꯤꯕ ꯈꯪꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ ꯂꯤꯜ ꯄꯥꯏꯁꯤꯜꯂꯨꯕꯒꯤ ꯄꯥꯈꯠꯅ ꯁꯣꯔꯣꯛ ꯇꯝꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯈꯠꯂꯛꯈꯤꯕꯗꯨ ꯄꯥꯈꯠꯅ ꯁꯣꯔꯒ ꯊꯕꯦꯠ ꯍꯣꯅ ꯌꯥꯝ ꯅꯨꯡꯁꯤꯗ ꯃꯇꯧꯗꯣ ꯃꯣꯆꯥꯒ ꯕꯤꯛꯇꯔꯒꯗꯣ ꯑꯃꯅ ꯑꯃꯗ ꯐꯠ ꯌꯦꯡꯅꯩ ꯑꯔꯅꯕ ꯈꯖꯤꯛ ꯅꯣꯛꯂꯛꯂꯤ ꯃꯥꯒꯤ ꯂꯦꯝꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯣ ꯃꯉꯥꯎꯅ ꯊꯤꯔꯤꯗꯤ ꯀꯤꯁꯨ ꯀꯤꯒꯜꯂꯤꯕ ꯄꯥꯈꯠꯄꯒꯤ ꯃꯇꯧꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯈꯥꯝꯕꯤꯗꯦ ꯀꯟꯕꯤꯗꯦꯅ ꯁꯥꯎꯔꯤꯅꯤ ꯊꯧꯁꯥꯕꯤꯗꯦꯅ ꯑꯋꯣꯏ ꯇꯥꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯗꯦ ꯌꯦꯡꯁꯤꯟꯕꯤꯗꯦ ꯍꯥꯏꯅ ꯁꯥꯎꯅꯤꯡꯕꯅꯤ ꯑꯣꯏꯅꯍꯟꯅꯤꯡꯕꯅꯤ ꯏꯐꯝꯗ ꯐꯪꯂꯛꯈꯤꯗ꯭ꯔꯣ ꯃꯤꯀꯨꯞꯇꯨꯕ ꯂꯝꯁꯨ ꯍꯦꯜꯂꯤꯕ ꯄꯥꯛꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯑꯩ ꯎꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯃꯥꯅ ꯊꯃꯣꯏꯅ ꯄꯥꯝꯖꯔꯤꯕ ꯃꯥꯒꯤ ꯃꯇꯧ ꯀꯌꯥꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯧꯔꯤꯕ꯭ꯔꯣ ꯐꯪꯗꯕꯁꯨ ꯌꯥꯔꯣꯏꯗ ꯑꯣꯏꯗꯕꯁꯨ ꯌꯥꯔꯣꯏ ꯂꯝ ꯈꯔ ꯍꯦꯟꯖꯔꯤꯅꯤꯗ ꯍꯧꯖꯤꯛꯇꯤ ꯃꯣꯆꯥꯗꯨ ꯉꯛꯅ ꯀꯩꯅꯣ ꯅꯪꯁꯦ ꯁꯨꯃꯥꯏꯅꯒ ꯋꯥ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯆꯍꯤ ꯀꯌꯥꯒꯤ ꯋꯥꯅꯣ ꯅꯪꯅ ꯉꯁꯤ ꯉꯥꯡꯊꯣꯔꯛꯏꯁꯤꯕꯣ ꯕꯤꯛꯇꯔꯅ ꯑꯃꯨꯛꯁꯨ ꯐꯅ ꯁꯥꯡꯉꯤꯍꯦ ꯁꯦꯟꯇꯦꯟꯁꯁꯦ ꯑꯍꯥꯟꯕꯅꯤ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯅ ꯇꯥꯕ ꯐꯪꯂꯤꯁꯦ ꯃꯇꯥꯡꯒꯤ ꯍꯥꯏꯗꯨꯅꯤꯗ ꯆꯣꯏꯔꯣꯜꯅꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕꯁꯨ ꯌꯥꯝ ꯍꯩꯍꯜꯂꯦꯗ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯃꯅ ꯑꯉꯥꯡꯒꯤ ꯄꯥꯋꯔꯁꯦ ꯌꯥꯝ ꯀꯟꯖꯥꯅꯤꯗꯅ ꯁꯤꯅꯥꯏ ꯊꯣꯏꯕꯤꯒꯤ ꯃꯒꯨꯟꯁꯤꯗꯤ ꯀꯨꯏꯔꯒ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯗ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯑꯩꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯇꯦꯗ ꯕꯤꯛꯇꯔ ꯐꯦꯃꯤꯂꯤꯅ ꯑꯣꯏꯍꯟꯖꯕ ꯁꯤꯆꯨꯋꯦꯁꯟꯅꯤ ꯃꯁꯤꯗ ꯌꯥꯎꯗꯦ ꯕꯥ ꯐꯠꯖꯔꯤꯅꯦ ꯌꯥꯎꯔꯣꯏꯕ ꯅꯪ ꯑꯉꯥꯡꯗꯣ ꯊꯧꯕꯥꯜ ꯌꯧꯔꯝꯃꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯅꯪꯕꯣ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅꯅꯤ ꯂꯩꯅꯤꯡꯕ ꯂꯣꯠꯅꯤꯡꯕ ꯃꯐꯝꯗ ꯂꯣꯠꯁꯅꯨꯗ ꯑꯩꯅꯁꯨ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕꯒꯤ ꯑꯍꯦꯟꯕ ꯈꯣꯡ ꯊꯥꯡꯖꯤꯟꯗꯕꯅꯤ ꯑꯍꯦꯟꯕ ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯁꯣꯝꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯂꯒ ꯅꯊꯛꯇꯨꯗꯅꯦ ꯀꯤꯠ ꯅꯝꯂꯛ ꯇꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯏꯔꯥꯡ ꯐꯧꯔꯕꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯌꯦꯡꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯈꯣꯟꯊꯤ ꯆꯥꯐꯝ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯟꯇꯛ ꯃꯇꯥꯡꯁꯤꯗ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯅꯔꯦꯜ ꯌꯥꯎꯗꯕ ꯀꯤꯔꯗꯤ ꯅꯌꯨꯝꯗ ꯆꯠꯈꯤꯒꯦꯁꯨ ꯑꯌꯥꯕ ꯄꯤꯔꯤ ꯑꯔꯅꯕꯇꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯣꯆꯥꯒ ꯕꯤꯛꯇꯔꯒꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯋꯥꯔꯤ ꯑꯃꯗꯒꯤ ꯑꯃ ꯃꯊꯪ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯉꯁꯤ ꯄꯨꯟꯕ ꯐꯪꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯀ꯭ꯋꯥꯇꯔ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯄꯨꯟꯅ ꯄꯥꯔꯇꯤꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤ ꯅꯨꯄꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯀꯤꯆꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯁꯤꯡ ꯄꯥꯡꯁꯤꯜꯂꯤ ꯑꯦꯂꯤꯅꯥꯗꯤ ꯌꯥꯎꯕꯤꯕ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤꯒꯨꯝ ꯉꯥꯟꯊꯣꯏꯕꯤꯗꯨꯅ ꯀꯦꯕ ꯌꯥꯕ ꯀꯦꯁꯤꯟꯗꯨꯅ ꯑꯔꯅꯕ ꯄꯣꯂꯥꯡ ꯊꯥꯛꯅꯕ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯗꯥꯏꯅꯥꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯕꯤꯟꯗꯤꯌꯥꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕꯁꯦ ꯑꯍꯜ ꯑꯣꯏꯔ ꯐꯥꯎꯕꯅꯦ ꯑꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯗꯥꯏꯅꯥꯅ ꯑꯃꯨꯛꯁꯨ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯃꯇꯤꯛꯅꯦ ꯌꯥꯝ ꯂꯦꯝꯅꯩ ꯕꯦꯕꯥꯔꯅ ꯃꯔꯣꯜ ꯑꯃ ꯅꯥꯏꯔꯤꯕ ꯀꯜꯂꯛꯇꯕꯅꯦ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦꯗ ꯖꯣꯁꯤꯅ ꯑꯃꯨꯛ ꯈꯠꯅꯅꯕ ꯃꯔꯝ ꯂꯩꯇꯕꯩ ꯅꯨꯡꯁꯤꯅꯩꯅꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯆꯥꯎꯗꯕ ꯏꯃꯨꯡꯗ ꯑꯣꯏꯔꯗꯤꯅꯦ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯩꯔꯣꯏ ꯄꯩꯈꯩ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯀꯥꯏ ꯈꯠꯅꯗꯣꯏꯅꯣ ꯕꯤꯟꯗꯤꯌꯥꯅ ꯑꯃꯨꯛꯁꯨ ꯆꯨꯝꯖꯥꯅꯤ ꯑꯗꯨꯁꯨ ꯄꯥꯏꯕꯗꯤ ꯐꯖꯅ ꯄꯥꯏꯔꯤ ꯗꯥꯏꯅꯥꯅ ꯑꯃꯨꯛ ꯇꯣꯞ 1 ꯆꯠꯂꯤꯅꯤ ꯀꯩꯅꯣ ꯑꯗꯨꯏ ꯋꯥꯕꯨꯗꯤ ꯖꯣꯁꯤꯅ ꯁꯔꯒ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕ꯭ꯔꯥ ꯁꯔꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯕꯗꯣ ꯑꯦꯂꯤꯅꯥꯗꯣ ꯖꯣꯁꯤꯅꯥ ꯒꯦꯠꯇ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯈꯣꯟꯖꯦꯜ ꯇꯞꯂꯞ ꯑꯣꯈꯥꯛ ꯅꯨꯡꯁꯤꯗꯦꯍꯦ ꯑꯩꯗꯤ
ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯀꯩꯝꯇꯕꯨꯗꯤ ꯇꯧꯔꯛꯇꯦꯕ ꯏꯒꯣ ꯈꯨꯋꯥꯡꯗꯤꯅꯦ ꯃꯩ ꯆꯠꯂꯦ ꯍꯥꯏꯁꯤꯅꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯔꯤꯅꯅꯦ ꯃꯨꯛꯄꯗꯅꯦ ꯇꯦꯛꯄ ꯁꯣꯏꯔꯣꯏꯃ ꯗꯥꯏꯅꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯉꯥꯎꯔꯕ꯭ꯔꯥꯅ ꯈꯜꯂꯤꯅꯤ ꯏꯂꯦꯝ ꯂꯦꯝꯈꯩ ꯏꯐ ꯐꯖꯒꯩꯅꯦ ꯁꯥꯊꯤꯔꯤꯁꯨ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤꯅꯦ ꯉꯛꯀꯤ ꯖꯧꯃꯥꯟꯕꯤꯁꯤꯗ ꯀꯃꯥꯏꯅ ꯄꯥꯝꯃꯤꯖꯥꯠꯅꯣꯅ ꯍꯦ ꯉꯛꯀꯤ ꯖꯧꯃꯥꯟꯒꯤꯔꯥ ꯉꯁꯥꯡ ꯃꯥꯟꯒꯤꯔꯥ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯍꯥꯏꯕꯁꯤꯁꯨꯅꯦ ꯂꯨꯕꯅꯤꯅꯦ ꯑꯣ ꯑꯗꯨꯕaba ꯁꯥꯔꯒꯤ ꯊꯃꯣꯏꯗꯣ ꯗꯤꯁꯐꯤꯒꯔ ꯂꯩꯔꯦ ꯍꯥꯏꯕ ꯗꯦꯟꯗꯤꯌꯥꯗꯨ ꯅꯣꯛꯊꯣꯔꯛꯂꯤ ꯇꯥꯅꯤꯡꯗꯦ ꯀꯩ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯗꯥꯏꯅꯥꯅ ꯑꯃꯨꯛꯁꯨ ꯆꯨꯝꯃꯦ ꯖꯣꯁꯤꯒꯤ ꯋꯥꯐꯝꯁꯦ 100% ꯀꯔꯦꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯑꯔꯅꯥꯞ ꯆꯪꯂꯛꯄꯗ ꯎꯕꯗ ꯀꯨꯃꯥꯔꯅ ꯍꯔꯥꯎꯅ ꯀꯧꯔꯛꯂꯤ ꯊꯣꯏꯕ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯆꯥꯁꯦ ꯑꯔꯅꯥꯞ ꯅꯣꯐꯦ ꯇꯧꯗꯨꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯀꯗꯣꯝꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯣ ꯉꯁꯥꯏꯗꯒꯤ ꯃꯅꯦꯜ ꯃꯈꯣꯜ ꯇꯥꯍꯟꯗꯈꯩ ꯁꯨꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯑꯔꯅꯥꯞꯀꯤ ꯈꯨꯠꯇ ꯀꯣꯜꯂꯛꯂꯤ ꯑꯦꯂꯤꯅꯥꯗꯨ ꯑꯦꯂꯤꯅꯥꯒꯤ ꯌꯥꯝꯅ ꯑꯣꯚꯔ ꯑꯣꯏꯕ ꯃꯇꯧ ꯑꯍꯜ ꯂꯃꯟꯒꯤ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯂꯦꯝꯖꯗꯕ ꯃꯇꯧ ꯑꯗꯨ ꯃꯣꯆꯥ ꯕꯤꯛꯇꯔ ꯊꯧꯉꯝ ꯉꯛꯅ ꯐꯠ ꯌꯦꯡꯅꯩ ꯊꯧꯉꯝꯗꯤ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯌꯥꯅꯤꯡꯗꯕ ꯃꯇꯧꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯣ ꯑꯔꯅꯥꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯔꯅꯥꯞꯀ ꯇꯞ ꯅꯛꯅ ꯐꯝꯊꯈꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯕꯕꯥꯅ ꯍꯪꯉꯤꯅꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣꯅ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯑꯦꯂꯤꯅꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯊꯛꯅ ꯃꯌꯥ ꯍꯤꯒꯠꯂꯗꯨꯅ ꯀꯤꯍꯤꯔꯨꯏꯅꯤ ꯃꯥꯁꯦ ꯁꯩꯇꯃꯥꯅ ꯃꯃꯥ ꯍꯣꯏ ꯂꯥꯛꯏ ꯍꯥꯏꯗꯅ ꯏꯅꯥꯛꯇꯒ ꯆꯪꯂꯛꯇꯦꯅꯦ ꯃꯥꯒꯤ ꯌꯣꯝꯕꯨꯡꯁꯤꯕꯨ ꯃꯤꯅ ꯐꯥꯈꯤꯗꯧꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯁꯤꯗꯤꯕ ꯁꯩꯇꯃꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯄꯅꯤ ꯑꯔꯅꯥꯞ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗꯨꯗ ꯐꯖꯗꯕ ꯃꯇꯧ ꯎꯠꯄꯗꯤ ꯃꯥ ꯄꯥꯝꯗꯦ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯐꯝꯂꯦ ꯕꯤꯖꯣꯏꯅ ꯑꯩꯒꯤ ꯍꯥꯏꯁꯤꯗꯤ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯧꯅꯤꯗ ꯏꯆꯥꯁꯤꯗꯤ ꯊꯧꯉꯝꯅ ꯑꯣꯏꯅ ꯏꯀꯥꯏꯔꯦ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ ꯐꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯗꯦꯃꯤꯀꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯉꯤ ꯂꯝ ꯍꯦꯟꯒ ꯌꯥꯎꯅ ꯍꯦꯟꯈ꯭ꯔꯕ ꯏꯀꯥꯏꯕꯒꯤ ꯄꯜ ꯂꯥꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯟꯖꯥꯁꯤꯗ ꯋꯥꯔꯛꯄꯗꯤ ꯃꯥꯒꯤ ꯊꯧꯅꯥ ꯑꯣꯏꯗ꯭ꯔꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯅ ꯊꯥꯗꯣꯛꯂꯕꯤ ꯑꯃꯒꯨꯝꯂꯤ ꯑꯦꯂꯤꯅꯥꯗꯨ ꯁꯩꯇꯃꯥꯁꯨ ꯊꯧꯉꯝꯅ ꯍꯧꯒꯠꯈꯤꯕ ꯑꯗꯨ ꯈꯪꯉꯤ ꯏꯀꯥꯏꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯗꯨ ꯍꯦꯟꯖꯜꯂꯛꯂꯤ ꯇꯩꯉꯣ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯐꯝꯁꯦ ꯃꯈꯣꯏ ꯃꯁꯥꯁꯨ ꯌꯥꯎꯔꯤꯉꯩꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯅ ꯐꯒꯗ꯭ꯔꯥꯅ ꯈꯟꯖꯔꯤꯕ ꯑꯗꯨꯅꯤ ꯏꯇꯥꯎ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯌꯥꯎꯏꯅ ꯏꯇꯥꯎꯒꯤ ꯑꯣꯏꯔꯒ ꯂꯩꯔꯦ ꯑꯣꯏꯕꯒꯤ ꯑꯣꯏꯕ ꯅꯈꯩꯌꯦꯛ ꯁꯦꯡꯗꯣꯛꯄꯅ ꯐꯔꯦꯅꯦ ꯍꯥ ꯏꯇꯥꯎ ꯂꯩꯃ ꯋꯥ ꯉꯥꯡꯗꯦ ꯃꯆꯥꯗ ꯐꯠ ꯌꯦꯡꯂꯦ ꯑꯔꯅꯥꯞ ꯃꯩꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯔꯤꯌꯦꯛꯁꯟ ꯎꯠꯇꯦ ꯅꯣꯔꯃꯦꯜꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯕꯤꯖꯣꯏꯅ ꯌꯥꯝ ꯆꯨꯝꯃꯤ ꯏꯇꯥꯎ ꯑꯗꯣ ꯃꯌꯥꯝꯕ ꯑꯃ ꯂꯩꯕꯅꯤꯅ ꯊꯛ ꯈꯥꯀꯥꯅꯁꯨ ꯑꯍꯜ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯇꯦ ꯑꯗꯨꯅ ꯃꯌꯥꯝꯕ ꯍꯥꯟꯅ ꯍꯣꯡꯕꯤꯁꯤꯔꯥꯅ ꯈꯟꯕꯅꯤ ꯍꯦꯍꯦ ꯀꯥꯏꯗꯦ ꯑꯗꯨꯕꯨꯅꯦ ꯑꯐꯕ ꯅꯨꯃꯤꯠ ꯂꯦꯞꯊꯣꯛꯅꯔꯒ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃ ꯈꯪꯗꯣꯛꯄꯗꯨ ꯍꯦꯛ ꯄꯥꯝꯂꯤꯕ ꯑꯗꯨꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯥꯡꯒꯣꯜ ꯀꯥꯊꯣꯛꯂꯒ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯊꯣꯛꯂꯒ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯗꯣꯛꯁꯤ ꯃꯌꯥꯝꯕ ꯍꯣꯡꯕ ꯂꯣꯏꯕꯒ ꯍꯦꯛ ꯍꯣꯡꯅꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯃꯣꯆꯥꯒ ꯕꯤꯛꯇꯔꯒꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯕꯅꯤ ꯍꯣꯔꯦꯟ ꯑꯔꯅꯥꯞꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯇꯧꯔꯛꯄ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯔꯤ ꯑꯗꯨꯕꯨ ꯃꯗꯨ ꯀꯨꯏꯔꯣꯏ ꯍꯥꯏꯕ ꯈꯪꯂꯤ ꯑꯦꯂꯤꯅꯥ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯀꯦꯁꯤꯟꯅꯔꯛꯂꯤ ꯃꯃꯥ ꯑꯩꯒꯤꯗꯤ ꯄꯣꯠꯂꯣꯏꯗꯣ ꯑꯍꯟꯕ ꯑꯣꯏꯅ ꯁꯦꯠꯇꯣꯏꯅꯤꯀꯣ ꯏꯆꯥꯒꯤꯗꯤꯅꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯏꯆꯥ ꯈꯛꯀꯤ ꯑꯣꯏꯅꯅꯦ ꯇꯣꯉꯥꯟꯅ ꯆꯠꯍꯜꯂꯅꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯅꯆꯥꯅꯁꯨꯗꯅꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯤꯔꯔ ꯆꯜꯂꯒ ꯊꯝꯍꯟꯗꯣꯏꯅꯤꯗ ꯑꯌꯥ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯆꯥ ꯕꯤꯛꯇꯔꯗ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤ ꯃꯁꯨ ꯌꯧꯈ꯭ꯔꯦ ꯊꯣꯏꯗꯥ ꯕꯤꯛꯇꯔꯁꯨ ꯇꯞꯅ ꯍꯩ ꯀꯨꯝꯍꯩ ꯌꯦꯡꯁꯦ ꯆꯨꯝꯅ ꯂꯩꯕꯅꯦ ꯅꯪꯕ ꯃꯌꯥꯝꯗ ꯍꯔꯥꯎ ꯄꯥꯔꯇꯤꯗꯨ ꯑꯦꯟꯖꯣꯏ ꯇꯧꯅꯈ꯭ꯔꯦ ꯑꯦꯂꯤꯅꯥꯗꯤ ꯀꯛꯐꯩ ꯇꯤꯟꯐꯥꯅ ꯅꯞꯄꯗꯧꯅ ꯑꯔꯅꯥꯞꯄꯨ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯇꯦ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯑꯔꯅꯥꯞꯀꯤ ꯃꯁꯥꯗ ꯇꯞ ꯅꯞꯂꯤ ꯃꯈꯨꯠ ꯃꯁꯥ ꯁꯪꯂꯛꯂꯤ ꯆꯨꯝꯅ ꯀꯣꯜꯂꯝꯕꯗꯒꯤ ꯑꯔꯅꯥꯞꯀꯤ ꯃꯁꯥꯗ ꯇꯞꯅ ꯅꯥꯟꯕ ꯍꯧꯔꯛꯂꯤ ꯑꯔꯅꯥꯞ ꯉꯁꯤꯗꯤ ꯍꯤꯗꯥꯛꯀ ꯈꯔ ꯊꯛꯆꯤꯟꯈ꯭ꯔꯦ ꯇꯦꯟꯁꯟ ꯀꯥꯔꯤ ꯇꯧꯕꯒ ꯍꯤꯗꯥꯛꯀꯤ ꯔꯤꯌꯦꯛꯁꯟꯗꯨꯒ ꯅꯤꯁꯥ ꯄꯟꯈꯠꯂꯛꯂꯤ ꯑꯦꯂꯤꯅꯥꯅ ꯃꯈꯨꯠ ꯃꯁꯥ ꯍꯦꯟꯖꯤꯟꯅ ꯁꯪꯂꯛꯄꯗꯨꯗꯗꯤ ꯑꯔꯅꯥꯞ ꯐꯊꯕ ꯉꯝꯗ꯭ꯔꯤ ꯑꯦꯂꯤꯅꯥꯒꯤ ꯈꯨꯗꯥꯡꯇ ꯄꯥꯏꯗꯨꯅ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯂꯤ ꯑꯦꯂꯤꯅꯥꯗꯤ ꯋꯥꯈꯜ ꯑꯃꯗ ꯅꯨꯄꯥꯗꯨꯅ ꯆꯤꯡꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯅꯨꯛꯃꯤ ꯏꯟꯅꯔꯤ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕꯗꯨꯗꯒꯤ ꯅꯥꯊꯩꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯃꯤ ꯃꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯤꯅꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯔꯛꯂꯒ ꯁꯥꯎꯅ ꯋꯥꯜꯗꯨꯗ ꯈꯪꯅꯝ ꯅꯝꯁꯤꯜꯂꯤ ꯃꯃꯤꯠ ꯏꯒꯨꯝ ꯉꯥꯡꯈ꯭ꯔꯦ ꯑꯦꯂꯤꯅꯥꯒꯤ ꯈꯖꯥꯏꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯑꯦꯂꯤꯅꯥ ꯆꯩꯅꯥ ꯐꯥꯎꯔꯛꯂꯤ ꯃꯇꯧ ꯑꯗꯨ ꯀꯤꯁꯨ ꯀꯤꯔꯛꯂꯤ ꯅꯪꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯌꯥꯕ ꯃꯤ ꯑꯃꯒꯨꯝ ꯍꯥꯏꯅ ꯍꯦꯟꯖꯤꯜꯂꯛꯄ ꯅꯪꯅ ꯐꯅ ꯏꯐꯝꯗ ꯃꯈꯜ ꯀꯌꯥꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯕꯁꯨ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯍꯥꯏꯗꯨꯗꯤꯅꯦ
ꯃꯄꯣꯛꯁꯤꯗ ꯅꯠꯇꯦ ꯃꯄꯣꯛꯇꯁꯨ ꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ ꯃꯪꯂꯪꯅꯔꯒ ꯁꯤꯒꯗꯅꯤ ꯈꯪꯏꯟꯒ ꯏꯟꯁꯤꯜꯂꯛꯂꯤ ꯋꯥꯜꯗꯨꯗ ꯑꯦꯂꯤꯅꯥ ꯅꯥꯃꯟꯕꯅ ꯃꯄꯤꯔꯥ ꯆꯦꯜꯂꯛꯂꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯕꯒꯤ ꯅꯊꯣꯏ ꯐꯥꯎꯕꯗꯤ ꯈꯟꯕꯤꯔꯕꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯔꯅꯥꯕꯀꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯤꯕ ꯅꯪ ꯉꯁꯥꯏꯗ ꯃꯇꯨꯞ ꯇꯠꯂꯗꯕꯅꯤ ꯈꯣꯡꯊꯥꯡ ꯈꯔ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯛꯂꯤ ꯈꯣꯟꯖꯦꯜꯗ ꯄꯤꯛꯅ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯁꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯤ ꯑꯇꯣꯞꯄꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯒꯤ ꯁ꯭ꯀꯤꯟꯗ ꯁꯣꯛꯄꯒꯤ ꯑꯌꯥꯕꯗꯣ ꯑꯔꯅꯥꯕꯅ ꯄꯤꯔꯤ ꯑꯟꯂꯤ ꯑꯩꯒꯤ ꯊꯣꯏꯕꯤ ꯈꯛꯇꯒꯤꯅꯤ ꯁꯤꯅꯥꯏ ꯊꯣꯏꯕꯤꯒꯤ ꯑꯔꯅꯥꯕ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯕꯤꯖꯣꯏ ꯁꯥꯎꯅ ꯑꯔꯅꯥꯕꯀꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤ ꯑꯔꯅꯥꯕ ꯉꯛꯅ ꯃꯄꯥꯗ ꯌꯦꯡꯂꯤ ꯄꯥꯎ ꯅꯃꯥꯁꯤꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯨꯕ ꯑꯩꯒꯤ ꯂꯥꯟꯕꯅꯤ ꯍꯌꯦꯡꯃꯛ ꯅꯪꯕꯨ ꯂꯨꯍꯣꯡꯒꯅꯤ ꯃꯁꯤ ꯕꯤꯖꯣꯏ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ ꯄꯥꯎ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯕ ꯃꯇꯤꯛ ꯅꯠꯇꯦ ꯑꯔꯅꯥꯕꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯕꯤꯖꯣꯏ ꯁꯥꯎꯅ ꯊꯣꯛꯈꯤ ꯑꯦꯂꯤꯅꯥ ꯄꯤꯔꯥꯡꯂꯛꯇ ꯑꯈꯥꯕ ꯃꯤꯅꯣꯛ ꯅꯣꯛꯂꯛꯂꯤ ꯊꯦꯡꯂꯛꯂꯕ ꯃꯇꯝꯅꯤ ꯁꯅꯥꯒ ꯊꯣꯏꯕꯤꯒꯗꯣ ꯐꯣꯟ ꯌꯦꯡꯂꯝꯕꯗꯒꯤ ꯇꯨꯝꯔꯁꯤ ꯍꯥꯏꯅ ꯇꯨꯝꯊꯒꯦ ꯇꯧꯕꯒꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯁꯅꯥꯒꯤ ꯐꯣꯟꯗ ꯑꯔꯅꯥꯕꯀꯤ ꯀꯣꯜ ꯂꯥꯛꯂꯤ ꯗꯨꯕꯥꯏꯗ ꯂꯩꯔꯤꯉꯩ ꯅꯝꯕꯔ ꯂꯩꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯇ ꯄꯥꯎ ꯄꯥꯛꯅ ꯐꯥꯎꯅꯔꯨꯗꯦ ꯉꯁꯤ ꯇꯧꯔꯛꯄ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯕꯅꯤ ꯍꯦꯟꯅ ꯉꯛꯄꯁꯨ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯇꯧꯔꯛꯄꯁꯤꯗꯅꯤ ꯍꯜꯂꯣ ꯌꯥꯝꯕ ꯒꯦꯠꯇ ꯊꯣꯛꯂꯛꯑꯣ ꯈꯔ ꯊꯨꯔꯦ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯤ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯤ ꯁꯅꯥ ꯉꯛꯅ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯁꯅꯥꯗꯣ ꯍꯣꯕꯤ ꯆꯦꯟꯊꯣꯛꯈ꯭ꯔꯤ ꯊꯣꯏꯕꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦ ꯁꯅꯥꯅ ꯄꯥꯈꯠꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯕ꯭ꯂꯦꯛ ꯁꯨꯠ ꯇꯧꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤ ꯌꯥꯝꯕ ꯑꯔꯅꯥꯕ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯂꯤ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯁꯅꯥ ꯁꯣꯔꯤ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯁꯅꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕꯤ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯁꯅꯥ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯉꯛꯅ ꯇꯔꯪ ꯑꯃꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯌꯥꯡꯅ ꯊꯧꯈꯤꯕ ꯀꯥꯔꯗꯨꯗ